ngasi phongkiba tongan Manipuri sifungsing amasum thokiba thawdo wathoksingdagi maroibi ipausing myamna thamjagi anbada panam pausidagi lokosaraga BJP na haujuk phawbad irang asi luisinanaba kari karam akaknamba khongtang lokhatpa leikrabage Congress BJP ki double engine lenga engine tuning wale alignment sema mathawtare Manipur ki irang asi luisinanaba BJP na haujuk phawbad kari karam akaknamba khongtang lokhatpa leirabage BJP na Congress na amuk amada amuk hunduru ngang mahutta irang asi luisinana bo hona bana sungani yetum manada paku Manipur gi lam state ama phawbu manghanana integrity ngak pahaibasi Congress ki panamni thoglibe irang asida Congress na politically khudong saba launa bo hona ki balaiti state asida housing separatism oiba tokhaiba administration ki demand tawriba sibu BJP gi MLA Minister Singna Makoi Masagi BJP lengakta tanba demand haina Manipur Pradesh Congress Committee MPCC ki Vice President L Tilotamana Fongdokre Singjamai Songtham Lekai dengan si Paumi Sungka Unaba Mada Wapam Masi Fongdokloduna L Tilotaman hai Manipur Thoklibi Irang Asida Political ki Khudong Saba Long Nabagi Damak Congress nang si Fawda Hona Kibalaiti Irang Asigi Matamda Hak Thengna Miyamgu Unaduna Yengshina Nabagi Damak Congress ki Lusingba Rahul Gandhi Fawbalaki Aduba BJP ki oinadi thoglib irang asida Union Home Minister na picnic lakpadawna numit humni laklamlaga hauju phawba thabak to onthok pangamdaba commitment khara pirambadu natana thoina leite Home Minister na numit taraga mangani gi matung lakani haina miyamna phungdoklamba du numit taraga mangani kayarak henkrabage Manipur gi irang asi luisinduna warrisin puraknaba BJP ki center amadi state lenga ki kari karam akaknaba route map leirabage State asigi thoglib irang asi luisinanabagi mahutta BJP na Congress ta amada amuk hunduna ngangnaga leibana yaroi BJP ki double engine lenga asi engine tuning wale masum alignment sema mathawtare amaga understanding leitabagum center na amahai state na amahai tawduna leiraiki magna hai irang asi horakpada Manipur gi law and order fail oire haina leba asigi Home Minister na phungdokibani masdana tan state asigi minister masamak nasu administration gi asoibin irang asi thogan mani haina phawbu phungdokibani masida amuk hausina Congress party gi hana phampera mami khrana phungdokpa wafam sing pusinduna Congress ta maral sina ba honarak palebak thibani Congress ta hana yorambasing gi wafam puthoknarabadi state asigi minister su Congress party ta hana yorambani maramis state asigi thamari helabi irang asi hauju pawba luisanma ngamdribani haina BJP na haigadoribra haina ki magna makhata na hai BJP lengan state amadi central forcing mafam chana sizinaduna miyam ngakpa ngamdabadagi khul ngakpa thulakhiba miyoising haujikta maralaiba amagum phajiliba asi athubada thadorakpana sungani Manipur haujik tokhaiba administration taanduna separatism gi demand tawriba asisu BJP gi MLA minister singna makoi masagi laingak tanba dimani Manipur tangdu laitaba puraktuna integrity ngakpa haibisi Congress party gi asetpa pandamni haikenesu pausta makhatana phongdorakli atopa pawmana Sarto thang konggi mihat kandem tarakli sin goki narco terrorist na satharakli be thawong sing munna khangminaduna punna thengnamina begi matamoire Fox Hawkiba saisa taraga taruktu Imphal West district ki manung sanba Ningthalon village Langol tarungdagi sarto thang kong kawba miyema masamaki Ningthalong dalibi yumdagi masakhangdaba mi ohumna phaduna pukraba matung Imphal East district ki Sagolmang PS ki manung sanba Kuning Tekti Asibaksa when a funky Bataudo, Federation of Civil Society Organization Fox Manipur Akan Monakanem Tawi. Also Kanana Karigam to Sarto Tang Kombu Mihatina Halam Nibano Hibisi, Miam Kana Sento Kadavani, Loina Imung Manuna Nangori Awabra Sarugiaba Punduksari, Haina, Federation of Civil Society Organization Fox Manipur Secretary Information and Public Relation Naris Mangana Tadorakpa Siro Lamanahiri. Seoul asina makataraduna hauji Manipur sin Kuki terrorist na mitai community ki matagda sa tarakli bilana si mai pak pangamlaktabadagi illegal immigrants sin Kuki kanglu ki miyoi singna yelhoi ngai digi laminarakli banaga community ki manungda leiba indigenous tribes singi marakta semjin sajen bo wapam kya haijenduna misang kom ki thawong kaya leptana sa thari loina masing yamjada balamda masigi yelhau phuruk kya gi marakta singsep thaduna mitai gi yengthina hanana ba propaganda kya tawri Asiguma Tanzas na yellow fruit amagi miwe mabu farba matung nongmei na kapta no halam bahai bisi yekna bana kudong saba laukiga ba thawong ne masum thawong sina ekoi masal gi marakta misunderstanding thokna ba asobo masa am oiraklu heningai leite haidi
lamdam asida yelhoingai digi awat apa leita laira tatok tasin tawdu nungsi sanana hingminarakliba aikoi maselgi marakta singsep thaduna aikoi gi unity thugainaba thawong sing leptana satharakli thawong sing asigi manung sana masagi horakphum khangdaba sin kuki kangluk ki miyoi sing asi illegal immigrant ni haiba khangna india lengana makoibu halan khinaba khongtang lokhatpagi mahutta makoida tongsinuna makoibu lamdam asigi apungi saktam amasum pangal thugainaba ejena mo oina sisinari masagi sabsaba lam leijadaba phurup sing asina masagi khongdapum ama semnaba honabada india lengana tongshinbagi mahutta makoibu lamdam asidagi taktokhinaba khongthang sing lokhatpam thui loinara lamdam asigi yellow phurup singna yeknaba sin kuki theory singna satharakliba thawong sing munna khangminaduna puna thengnaminabagi matam oire haina su serulosina makhatana phongdorakli atopa pawamadana lanjenaраglaba mahairoi samapanga kuntraga nipana CMCSRS ki kanaba sing phangangadori Manipur hauzik thoklibi irang asina sokolaba mahiroi singda mateng piba madi pungning thogat poina state lenga ki meke dig irang asina hakthengna sokolaba mahiroi singi kanglupta mahiroi satreka marfuga mathoi amadi inter college transfer ki kanglupta mahiroi samaga yankhai ka tret jauna apunba mahiroi samapan ga kunthra ga nipan ministers college students rehabilitation scheme CMCSRC 2023 ki makhara kanaba sing phangana ba khangalkhre Hiramasugi matang na Manipur lenga ki University and Higher Education ki Director Rangita Bali Waikhom na notice ama thok tuna mari lenaba singa khankre hairiba khangalaba mahiroi singi maming matha adu www.highereducationmanipur.gov.in digi phangani hari Director ki notice adu makha taraduna applicant singi list adu mari lenaba college natragana institution adu ki head ki office ta ki phangan haina supali applicant singna masa masagi apamba mari lenaba college singi principal sing natragana institution singi head singa saliba tha singi sasat kuntra phau ki manungda pau phau na yagani hairiba mahiroi singda piriba aroiba numida sigi matungda lakpa wakat sing khanaroi habu wapum thamkiba ga loinana mari lenaba institution adugi principal natragana head singna masa masagi office singda list adugi copy amam thamna ba khanki loinan scheme asigi makhada mingsalab natragana transport oraba mahiroi singi akupa marol singadu college sing amadi institution singna sayesigi october mari phawgi manungda university and higher education ki director da pisilungna bakhan ki atopa pawamana MLRN LRA mitei singi hak khonggauna bani mahesor MLRN LRA 1960 gi makhara manipur gi yellow mitei singbu state asigi lamgi paksaw gi sadani pan khakta da leiba yahalamba simang miwebi gi hak khonggauna bani haina RP athawale gi national secretary mahesor thanaujamna phungdokre Uttar Pradesh ki Kunung Lucknow da leiba UP press club ta Manipur thoklibi irang asiga mari leinana mitei prup saugat patna singa loinana pangthoki ba pawgi mifam amada mathaki wapam si mesor thanaujamna phungthoki bani pawgi mifam adura mahakna hai kuki khulai pai bisingna miyam gi rally da yauksinna phone apapa makal gi numai paiduna satkiba kuki singna tamthina mitei kya ot naiduna hatkiba amadi mitei gi yung kya mai thaduna mangan khibagi video clip sing mahakna miyam du hanki Kuki khulai pai bisingna suspension of operation gi satna kanglon thugaiduna mitei misam singda atamna landaragla bafawda makoi gi mathakta center amadi state legan akanma miyeng sangda bale bakthibani mitei haiba yellow furubasi tangdu leitaba amadi nungsi sanana hingminaba pamba furumni masinabu mitei ningthau singna lamdamasi lisang sina panduna furup kyaga pun hingminaduna laklibani hanesu thanaujam mesuna phungduki magna makha taraduna Hadak sin kuki narco terrorist na satharakli lana si sai kya gi mamang nagi lumduna lakaba khongthang ni mapa lebak tagi sangsilak pa sin kuki narco terrorist na satharakli ba khongthang sima Manipur khakta da natana national security da singna ba oibana sin kuki narco terrorist na si leba astagi marufang na mutana ba hona mina senesu magna pawgi mifam adura phungdoki ngasigi mifam adura saruk gya khiba Lucknow gi social activist Devnes Dixna kuki terrorist na mitei singna sathariba minei singa sithingduna UP gi miyamna mitei phurupu saugatuna Manipur kanana bokhona mina saiki atopa pawmana MMMAN nungai pa phungdurakli Manipur Mixed Martial Art Association MMMAA gi founder president amasum combat ship ki phams puriba Master CS Premchandra Sayesigi December animasum ahumda Russia la pangthoko deriva taraga manga subu World Cup Mixed Martial Arts Championship ta India gi mut sinaba sarukyanaba button torakpada association sina nungai ba phungdorakli association sina thadorakpa serol amada CS Premchandra World Mixed Martial Art Council gi member oibadana tana World
Muay Roban Federation, World Muay Thai Organization, Crew Muay Thai Association gi India Coordinators oidi loinana World Committee Organization gi lapi member amasuni haiden su paus tapali makasa tharak poina kangla paudi ge to ba pau khrana Kuki Singna Nongmei kapsinduna kihalakhre haukiba me ahum digi sin Kuki zaunar ko terrorist na Manipur gi miyamna landa aduna Kuki Singna weba separate administration ama semna bagi demand ga mari lainana mitay miyam gi yum kai mai tha ba hat patu bagi thabak sing leptuna satharakhiba gi makha tarak poina ngaranu midang pung 13 tabada lamlai kendra gi manung da leiba khamelo ki sana sabi maning laikai khul gi awang thangma da leiba Kuki Singna gi bunker digi mitay khulda nomai round kya kapsindun attack torakre Kuki kulai pai bisna landara khiba dur maphamadura mathau toriba security force gi makai digi searchlight kablak padigi nomai kap lep ki hari nomai kapsila khiba dur khunja singda aso apan yaw ki hari amaramdana Manipur asengma politician amasum lusingba leitabadigi miyamna awaba mayungna rakhibani Soknaba Manipur ama ohenna bo hona bada lengak lon gi thawai pangliba miyam gi legislature amadi lengak ki tungan maloisang department singi thawai pangliba sing ani gi marakta cooperation amasum understanding leiba mathoktai lengak ki thawai pangliba legislature judiciary amasum executive singi mafamda misang mikai naidaba asan mirai leitaba amadi senja thumja yawdoba puksel singna maraiba maramnam gi yefana thawai panglakpu matamna Soknaba state ama ohenma ngamani Manipur miyam gi lengak lerakhiba matamdagi miyamna sahi manga pudingi mikal pangthoktuna khanba miyut MLA minister singna maraiba amadi miyam gi damak kadai phaba puksil singna lengak ungi thawgai pangkhrabagi haibadu nainenga oiba langtakna bo hanglairi miyam gi miyut lengak pa lawmaker administrator singi mafamda asengba lusingba true leader gi matik mayai senba lusingba ngakto oiba tarabadi state gi miyam na ngasi mayoknariba awaba singa si mayoknaramda bayai Lengak ko MLA minister sing na makoy miyam gi mihuni miyam na makoy bu lengak lon gi thawgai pangalakhi bane aduna miyam gi mayokta leiba thabak thoram amata tawroi tawbu yade haiba wakhalon na miyam bu lumna lawba ngamba thoklabadi miyam na makoy gi mafam da awang ba thakta ikai kumnaba unrakhani loina miyam na mikal pangthoktuna mihut oina khan gi bapunama lusingba amamam oibda matik sare haina mihut oina tharakraba matung makoy MLA minister hek oi khibaga miyam gi mathakta leirabani haina lawduna makoy gi aningba amasum lengak pa miyam gi anigi marakta afaba mari thamba ngamdabadagi thabakta lenga amadi miyam anigi marakta muknabagi thawdo wathok sing toina tholakhibani lawi makoina mikhal thengnaduna mai pakna bokhona badu sel yamna sangkhe aduna lenga ki singba sagatpagi senpham singdagi amadi miyam dagi senja thumja tawduna thadakhiba senpham sing hanjinana bokhona bagi thawdo sing akiba natragana singnaba mat yawduna sathaduna mathang mikhalda amukasu yamlaba senpham thaladuna voter sing selna leiraga lengak poina bokhona badagi state asida asengba lengakpa politician amadi asengba lusingba true leader leirakidabani lengak londa senja thumja favoritisms nepotism amadi transparency accountability leitriba makhai lengak lon na sakhatpa ohong bul hen mangamloi lenga na puksel sing miyam gi yefana bo hona driba makhai lenga amasum miyam ani gi marak apaba mari thambasung amloi adubo political party amasum mikal thengna ba pambasing gi quantity aduki matik wanglabasu quality leitabadigi asengba politician amadi asengba lusingba ki matik mayai senbasing karam ba miyoi no haibadu masakhangna miyam na pot piduna miyam gi mute oihanba ngamdabadigi awaba mayo naba kya leiriba lebak thibani masi sasinaba politician ngakta oibigira natragana miyamna asengba mute khanba haitabagira haibadu khanthane oire mikhal thengnaduna lengak lon gi thawai pangna hona basingna mikhal matamda sinbal thongda mariba miyam nungsiba madi miyam gi dama yefana ba du tawani ada tawguni haina thajaba piramlaga mikhal mai pakraba matung singa khut ka manada uba phangliba simakta asengba politician lusing gi masak thialiba lebak thibane ki loisilakpo nangasi kanglai pakhe maira news ki editorial mem da thamjaramge Manipur thugaiba pambasingga Soknaba Lal ni hairaga sentana karigi tumina laishalibano Housing meeting miyam soknariba Lal asi Manipur thugaina ba khotnariba singa soknabani haina Manipur ki minister N Bedena Bharat ki miyam khangna lauthokrabani adubu yamna ngaglibadi Manipur thugaina ba khona ba haibasi Bharat thugaina ba khona ba sap manai haibasi Bharat ki prime minister Narendra Modi union home minister Amit Shah amadi adai center ki lusingba singna khangdabukum tawribasini tasing madi Manipur thugaina ba khona ba haibasi Bharat thugaina ba khona bani haina khanduna Bharat ki prime minister Narendra Modi na mangzil thana songdoktuna Manipur thugaina ba khona riba kangbu si maiti ba pina ba khona pamthokpani adubu pangthokpam mathokdang adu prime minister Narendra Modi na pangthoktana hauju phawbu tumina lesile
ओरिबा फिबम असिना ताकपनि मणिपुर काइनिंगलगा काइजौ मणिपुर काइबद भारत लेंगाक्ता करिसु सोकपा लेते हाइबदु फोंगना ताकपनि हैना खाले लोइना मणिपुर की चीफ मिनिस्टर एन बेरेना थमोई सेंगना मणिपुर थुगाइना होनारिबु कांगबुगा सोकनारिबु लाल असि माइ पाकना होनाबियो हाइजरबा फावबदा सेंटर की लुसिंगबु सिंगना मनादा हापिद्रे चीफ मिनिस्टर एन बेरेना हाइजरिबु वाफम असि फागी ताले सामु मनिंगदा पेना खोंगबा हाइबदुगु चप मानरे हाबि यारे मरेबाक मणिपुर थुगाइनबा अफोंग येकनबसिंग माइथीबा पीनबा होनाबदा सेंटर तुमिना लेसिनख्रबनिना चीफ मिनिस्टर एन बेरेना लुसिंगदुना मणिपुर थुगाइनबा होनारिबा येकनबसिंग असि माइथीबा पीदुना मणिपुर की अपुनबा सक्तम कायदनबा होनाफम थुइ मरेबाक मणिपुर कन्ननबा लंथेंग सेंटर की मतेंग याउद्रबदी ngamloi haina चीफ मिनिस्टर एन बेरेना यामना पांगदबगी मतौगुम लेफम थोक्ते हौजिक चीफ मिनिस्टर ना होम डिपार्टमेंट सुपाइदी लैंगा के मखादा स्टेट सिक्योरिटी फोर्स मपुंग फान हाइबदी टिक टिक लाउना लेरि मधुना मरेबाक मणिपुर कन्ननबगी लंथेंग चीफ मिनिस्टर ना टेररिस्ट नि हाइना फोंगना इसंग थोना लौथोख्रब कुकी मिलिटेंट सिंग असिदी मणिपुर लेंगाना असबु थौदांग लौदुना सुपनतगी स्टेट फोर्स खक्तना माइथीबा पीबंगमने हौजिक मिसिमिना कया यावसिलग्लबा युम कई कया मई थरग्लबा लबुक्ता कुमदुना लौ उब फाव ngamद्रबा मतमसि फावबदा मणिपुर लेंगाना सेंटर की मतेंग बिखिया नीबुगुम नीदुना लेरिङैदा मणिपुर सि येकनबना लंगोय सनसिनखिबना हानगनी हाइबसि खंगपम थोइ चीफ मिनिस्टर मंगजुल थाना अतै मिनिस्टर अमदि एमएलए सिंगना मरेबाक मणिपुर कन्ननबा लंथेंग असबु थौदांग लौनबा होनफम थोइ हौजिक फावबदा मणिपुर कन्नबगी लंथेंगदा लमदमसिगी मरेबाक निंगबा मपारी क्या लनफमदा संगदुना लंथेंगनबदा थवाइना पोंथा ओइख्रे हाइबसि अैखोगी लेंगाकलोइ सिंगना खंगलिबनि अदुबु मरेबाक कन्ननबा लंथेंगदा खुलाई याउदबा यादे इरेबा कनजगे खुलाई पिबियु हाइबा फावबदा मणिपुर लेंगाकना तबिदना लै स्टेट सिक्योरिटी फोर्स दगी मरेबाक मणिपुर कन्ननबा लंथेंगना सिजिननबा नोंगमै खरा लौखिबादुसु लेंगाकना कॉमिंग ऑपरेशन चथदुना नमदुना हेक्ता खोंगली मधुना मणिपुर थुगाइनबा होनारिबु कांगबु माइथीबा पीनबा होनाबदा मणिपुर मियामदा अदुकी मति खुरौ थांगबा थोगली हाइबसि हाइमनबा थोगलोइ हाइना खली हौजिक मणिपुर की ओइरिबा फिबम चीफ मिनिस्टर एन बेरेना मदि अतै मिनिस्टर एमएलए सिंगना मेक सिंगना खंगलबनि नुमित खुदिंगी मिसिमिना थोक्तुना मिकअप मिराव खोलतना निलबा मणिपुर हाइबदु ओइरबनि फिबम असिदा चीफ मिनिस्टर अमदि अतै मिनिस्टर एमएलए सिंगना तुमिना यामना पांगदबगी मतौगुम लाइथोक्लिबिसि करिगिनो हाइबसि मियामना पेनबगी वांग हंगबा हौरबनि लोइनना सेंटर की मतेंग याउद्रबदी मरेबाक मणिपुर कन्म ngamlaroi हाना उतलबिसि यामना पांगदबगी थौंगनि इरेबाक मणिपुर कन्ननबगीदमक मणिपुर मियाम मंगजुल थाना सोंथोक्तुना लेपलि मियामगी मांग थादुना अैखोगी लेंगाकलोइ सिंगना माइ पाकना लंजंगनबा होनफम थुइ अदुबु था मरि हेलबा फावबदा अैखोगी लेंगाकलोइ सिंगना मरेबाक मणिपुर कन्ननबा माइ पाकना थबा मत पांथोकपा ngamdre चीफ मिनिस्टर लुसिंगदुना सेंटर की लुसिंगबसिंग हाइबदी प्राइम मिनिस्टर होम मिनिस्टर अमदि अतै मिनिस्टर सिंगदा मणिपुर कन्ननबा होनाबियु हाइबदु सुताबिद्रे लोइना सोकनारिबा लाल असि मणिपुर थुगाइनबा होनारिबिसिंगा सोकनाबनि हाइना चीफ मिनिस्टर एन बेरेना सेंटर की लुसिंगबसिंग तानाबा हाइरबा फावबा वा ओइना लौबिद्रे मधुना मणिपुर कन्नबगीदमक्ता अैखोगी लेंगाकलोइसिंगना लौफम थोकपा थौदांग अदु लौदुना लेबाक मयामगी खुसनमदुना इरेबाक मणिपुर कन्ननबा होनसि यामना मिपांगदगी मतौगुम लुकथदुना लैबा तौगुमसि हाइबा एडिटोरियल मयामना थमजरमगे दुगा हौजिक ओइनादि मयाम पाउस मतांग से लुसिनजरगे मस मयाम पुनना नोबा अपडेट न्यामिनसि।